Ngasi Agasti tang 18, 2019 Nomaijing numit asida chakthajaragadawriba wari macha gi sarukta angangsingda pauktakpiba angangsingna tabada kanagadaba wari li khongul li ibirakpa aiba Rajkumar Mani Singh matang asida aina paaba hojadringaigi makha chathajarakdringaigi mamangda lairik sing asibu ibiduna thambiramliba aikhoigi samajgi damakta tungi mirolgi damakta laibiramlaba pokpiramlaba siba naidraba mutpa naidraba ikai khumnabada matik charaba aiba amadi mahakabi singbu amuktang panjaramge wari li singbu li haiba wari macha amadi wari machagi maongda ibiramba yamna moral value angangsingna tabada yamna wangba achumbada purakadaba wari macha asi mafam asidagi haidi US ki Washington DC sida ai lejaribani masida aina patningaktuna larikti leita sumaina hangjaruba matamda Rajkumar Mani Singha ibiramba sigi majaibe ma Rajkumari Hemavati asi aiga yam nungsina loinaba ama oirami inak nakna leiramba aduda aina ijaibe masida hangjabada imabe malai haiduna mana bibirakpa ibema sibusu aihakna ngamkhai leitana thagatjari wari macha asi leiramdrabadi aina paba su oithokte adugi su mathakta ibiramlaba aigi samkhamani maraktadi samkha hujik nonggakhre leigidre aduma oidana su samkhana leiringaida aiga thengnajaba matamda banki achawa thaw ama pubiramaga All India Radio gi discussion amada samkhaga aiga si thengnagidana samkhagi adumlaba mathau ama sinpham ama oinadi oidaba aduga samajsida karina kanagadage haidana larik kaya ibiramduna thanamba se matamdudasu yamungsina samkhasina adumak wari taubi aduga wari li khongol li ase masi aihakisu yumdadi lehore adu laiba phadana jaibe masina bibirakpagi damaktasu aingomkhai leitana thagatjari aduna aihak isana mafamsida first visit second visit third visit sida aina paduna thamjakhraba paba phangjariba ahanba mahakaibe dudi hijammangahalgi khambat thoibi saire masi loinabak magi chapter loinabak aihak paba ngamjakhi ayamnadi sangi sangagasu nongaibasina sangbagi awabasu khanghide aduna hijammangahalbu aihakna lai oikhraba aihak hanna khuramjari punsigi singba ngamlaroidaba lamal mathang second visit sida aina Madhavi Dr. Kamalgi aduga Dr. Kamalgi sairengna chingba kayasu kabi asina iduna thambiramba aikhoigi lan oiba adugidamak aina phangjabani adugidamaktasu kabi asibu mahaki matam punamakta aihakna singba ngamlaroidaba kahawba ngamlaroidaba laman tonsinjare mathangda aina pajagibasing asi ningsangjarabada hijamgunagi laman si samaksu tamai ana pahungguno hojik lai oikhre laigi khuyada laikhraba pabungi mafamdasu aihakna tawimel khangba aihakna paba phangjaribise pabungna thambiramduna ai samaksu BA tambada Manipuri lawjarai madudasu ai lamanse tambikhi aikhoigi oja
ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯃꯇꯝꯗꯨꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯆꯪꯉꯛꯄ ꯑꯍꯥꯟꯕ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗꯁꯨ ꯁꯤꯡꯉꯝꯗ꯭ꯔꯕ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯀꯌꯥ ꯑꯃ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯄꯥꯎ ꯁꯨꯃꯥꯏꯅ ꯇꯧ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯕꯨ ꯑꯣꯖꯥ ꯍꯤꯖꯝꯒꯨꯅꯨꯕꯨ ꯃꯊꯪ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯃꯊꯪ ꯁꯨꯝ ꯆꯠꯊꯖꯔꯛꯄꯅ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯈꯣꯝꯖꯤꯟꯕ ꯋꯥꯔꯦꯡ ꯈꯔꯗꯒꯤ ꯑꯩꯁꯦ ꯁꯤꯇꯣꯡꯕ꯭ꯔꯥꯒꯤ ꯃꯔꯝꯗ ꯁꯤꯇꯣꯡꯕ꯭ꯔꯥꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯥꯃꯥꯒꯤ ꯖꯒꯠꯇ ꯂꯤꯂꯥꯒꯤ ꯖꯒꯠꯇ ꯇꯧꯕꯤꯔꯝꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯣꯏꯅ ꯁꯤꯇꯣꯡꯕ꯭ꯔꯥꯒꯤ ꯑꯍꯥꯟꯕꯗ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯅ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯈꯣꯝꯖꯤꯟꯕ ꯋꯥꯔꯦꯡ ꯈꯔꯗꯒꯤ ꯂꯧꯊꯣꯛꯆꯔꯒ ꯑꯁꯤꯃꯁꯨ ꯄꯥꯖꯈ꯭ꯔꯦ꯫ ꯃꯊꯪ ꯑꯣꯖꯥ ꯅꯤꯜꯀꯥꯟꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯣꯖꯥ ꯅꯤꯜꯀꯥꯟꯇꯒꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦꯁꯦ ꯃꯥꯒꯤ ꯁꯩꯔꯦꯡꯒꯤ ꯊꯣꯡꯗ ꯐꯖꯅ ꯇꯥꯛꯄ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯀꯕꯤ ꯑꯣꯏꯕ ꯑꯣꯖꯥꯒꯤ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯑꯃꯨꯛ ꯃꯩꯇꯩ ꯆꯅꯨꯅꯆꯤꯡꯕ ꯑꯁꯨꯝ ꯂꯧꯈꯠꯂꯛꯂꯒ ꯂꯝꯆꯠ ꯕꯦꯕꯥꯔ ꯋꯥꯠꯂꯛꯄꯁꯤꯗ ꯂꯝꯆꯠ ꯕꯦꯕꯥꯔꯒꯤ ꯃꯔꯝꯗ ꯌꯥꯝ ꯉꯥꯡꯅꯔꯛꯄꯁꯤꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒ꯭ꯌꯥ ꯖꯌꯟꯇ ꯀꯨꯃꯥꯔꯅ ꯏꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯇꯥꯛꯄ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯏꯔꯝꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯂꯧꯈꯠꯆꯗꯨꯅ ꯄꯥꯖꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥ ꯖꯌꯟꯇ ꯀꯨꯃꯥꯔ ꯂꯩꯈꯤꯗ꯭ꯔꯦ ꯊꯨꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯄꯨꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯗꯤꯁꯀꯁꯟꯒꯤꯗꯃꯛꯇ ꯁꯛ ꯇꯥꯛꯄꯤꯔꯝꯕ ꯑꯩꯒ꯭ꯌꯥꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯒ꯭ꯌꯥꯒꯤ ꯂꯃꯟ ꯑꯩꯍꯥꯛꯅ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒ꯭ꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯥꯔꯒꯤ ꯃꯇꯥꯡꯗ ꯏꯕ ꯑꯃ ꯑꯩꯅ ꯄꯥꯊꯣꯛꯆꯈ꯭ꯔꯦ꯫ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯒ꯭ꯌꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯒ꯭ꯌꯥꯅ ꯇꯧꯕꯤꯔꯝꯕ ꯑꯕꯗꯥꯟꯁꯦ ꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯅꯣꯡꯂꯨꯛꯆꯔꯤ꯫ ꯃꯊꯪ ꯆꯠꯊꯔꯛꯄꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤ ꯁꯤꯡꯍꯅ ꯏꯕꯤꯔꯝꯕ ꯅꯣꯡꯁꯥ ꯑꯃꯁꯨꯡ ꯎꯆꯤ ꯍꯥꯏꯕꯁꯦ ꯄꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯇꯥꯜ ꯌꯣꯟꯕꯒ ꯐꯤ ꯁꯨꯕꯒ ꯑꯁꯤꯒꯤ ꯃꯥꯒꯤ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯃꯈꯛꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯩꯇꯥꯜ ꯌꯣꯟꯕꯅ ꯃꯌꯨꯝꯗ ꯃꯩꯇꯥꯜꯒꯤ ꯀꯔꯕꯥꯔ ꯇꯧꯏ ꯑꯁꯨꯝꯅ ꯍꯧꯏ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯔꯨꯞ ꯐꯤ ꯁꯨꯕꯗꯣ ꯊꯦꯡꯅꯩ꯫ ꯃꯥꯏ ꯃꯔꯨꯞꯇꯤ ꯁꯥꯟꯅꯔꯨꯕ ꯑꯗꯨꯒ ꯐꯤ ꯁꯨꯕꯗꯨ ꯃꯥꯅ ꯊꯦꯡꯅꯕꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯕꯗꯤ ꯏꯟꯁꯥꯡ ꯂꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯈꯔꯁ ꯌꯥꯝꯅ ꯍꯟꯊꯕ ꯌꯥꯒꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄꯅꯤꯅ ꯃꯣꯏ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯐꯤ ꯁꯨꯕꯅ ꯈꯨꯝꯃꯤ ꯃꯗꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯁꯦ ꯑꯩꯗꯤ ꯐꯤ ꯉꯧꯅꯅꯕ ꯁꯨꯒꯅꯤ ꯅꯪꯒꯤ ꯃꯩꯇꯥꯜꯅ ꯃꯨꯁꯤꯜꯍꯟꯒꯅꯤ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯁꯤꯟꯐꯝ ꯃꯥꯟꯅꯗꯕ ꯑꯗꯩ ꯑꯃꯅ ꯑꯃꯕꯨ ꯑꯀꯥꯏꯕ ꯄꯤꯔꯛꯀꯗꯧꯕ ꯍꯥꯏꯗꯤ ꯃꯁꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯅ ꯃꯩꯇꯥꯟꯗꯨꯅ ꯐꯤ ꯉꯧꯅ ꯁꯨꯖꯔꯤꯕꯗꯨꯗ ꯆꯣꯡꯉꯒꯗꯤ ꯐꯤ ꯁꯨꯕ ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯒ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯑꯗꯨꯒ ꯋꯥꯈꯜ ꯇꯤꯟꯅꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯤꯟꯅꯗꯕꯁꯤꯡꯁꯤꯅ ꯌꯦꯛꯅꯕ ꯑꯣꯜꯂꯛꯇꯅ ꯐꯠꯇꯕ ꯀꯌꯥ ꯑꯣꯏꯔꯛꯄꯒꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯃꯣꯔꯦꯜ ꯄꯤꯕ ꯄꯔꯥꯅꯤ꯫ ꯃꯩꯇꯥꯜꯅ ꯃꯨꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯐꯤ ꯉꯧꯅꯕ ꯁꯨꯔꯒ ꯃꯩꯇꯥꯜꯅ ꯃꯨꯁꯤꯜꯍꯟꯕ ꯇꯥꯔꯒꯗꯤ ꯃꯕꯥꯅꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅꯔꯝꯕꯗꯣ ꯃꯥꯡꯈꯤꯒꯅꯤ ꯁꯤꯅꯤ ꯃꯥꯅ ꯄꯤꯔꯤꯕ꯫ ꯃꯊꯪꯗ ꯁꯦꯛꯄꯤ ꯑꯃꯁꯨꯡ ꯈꯩꯔꯣꯏ꯫ ꯁꯦꯛꯄꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯥꯒ ꯌꯥꯝ ꯏꯟꯕ ꯃꯁꯥ ꯁꯥꯇꯤꯟꯗꯧꯅ ꯈꯜꯂꯀꯥꯟꯗ ꯂꯩꯕꯥꯛꯇ ꯄꯨꯛꯀ ꯇꯥꯔꯒ ꯏꯃꯨꯡꯗꯒꯁꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯆꯪꯕꯗ ꯃꯥ ꯂꯩ ꯍꯥꯏꯅ ꯌꯥꯝꯅ ꯈꯟꯅꯕ꯫ ꯈꯩꯔꯣꯏ ꯁ꯭ꯀ꯭ꯋꯥꯔꯦꯜ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯝꯂꯛꯇ ꯈꯤꯇꯪ ꯁꯣꯡꯕ ꯃꯐꯝꯗ ꯈꯩꯔꯣꯏꯁꯤ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯈꯩꯔꯣꯏꯁꯤ ꯀꯌꯥꯗꯤ ꯎꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗ
ꯈꯩꯔꯣꯏꯁꯤ ꯌꯥꯝꯅ ꯎꯏ ꯄꯟꯗꯤꯠꯖꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯁꯤꯅ ꯃꯥꯒꯤ ꯏꯇꯤꯍꯥꯁ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯄꯥꯕ ꯃꯇꯝꯗ ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯒꯦꯅ ꯍꯥꯏꯕꯕꯨꯅꯦ ꯈꯩꯔꯣꯏꯁꯤꯅ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯑꯁꯣꯡꯕꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯂꯩꯀꯣꯜꯗ ꯐꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯃꯥꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯒꯦꯕꯨ ꯃꯁꯥꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕ ꯑꯗꯣ ꯈꯩꯔꯣꯏꯅ ꯀꯥꯈꯠꯂꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯅꯗꯤ ꯑꯇꯣꯞꯄ ꯂꯝꯗ ꯑꯩꯈꯣꯏꯅ ꯈꯩꯔꯣꯏꯁꯦ ꯑꯗꯨꯝ ꯁꯥꯟꯅꯕ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯗꯤ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯁꯥꯟꯅꯕ ꯖꯤꯕꯁꯤꯡꯁꯦ ꯀꯌꯥ ꯎꯗ꯭ꯔꯦ ꯃꯤ ꯎꯕꯗ ꯑꯌꯥꯝꯕꯅ ꯖꯤꯕꯁꯤꯡꯁꯦ ꯆꯦꯟꯊꯣꯛꯄ ꯑꯗꯨꯒ ꯂꯣꯠꯄ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯥꯎꯔꯤ ꯄꯥꯏꯔꯀꯥꯟꯗ ꯖꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯟꯗ꯭ꯔꯥꯡ ꯀ꯭ꯋꯥꯛ ꯇꯦꯅꯋꯥꯅꯆꯤꯡꯕꯁꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯒꯜꯂꯤ ꯍꯥꯠꯇꯣꯛꯀꯜꯂꯤ ꯑꯗꯨꯅ ꯖꯤꯕꯁꯤꯡꯁꯤꯅ ꯀꯤꯗꯅ ꯂꯩꯔꯒꯁꯨ ꯊꯣꯛꯂꯛꯇꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯩꯔꯣꯏꯁꯦ ꯁꯤꯒ ꯁꯦꯛꯄꯤꯁꯤꯒ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯇꯥꯔꯁꯤ ꯁꯦꯛꯄꯤ ꯑꯃꯅ ꯂꯩꯄꯥꯛꯇ ꯇꯥꯔꯛꯄꯗ ꯈꯩꯔꯣꯏ ꯑꯃꯅ ꯐꯥꯔꯦ ꯈꯩꯔꯣꯏꯁꯤꯅ ꯐꯥꯔꯦ ꯆꯥꯊꯣꯛꯀꯦ ꯇꯧꯔꯛꯂꯦ ꯁꯦꯛꯄꯤꯅ ꯀꯟꯕꯤꯌꯨ ꯍꯥꯏꯖꯩ ꯑꯩꯗꯤ ꯎꯆꯦꯛ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯕꯤꯗ꯭ꯔꯦ ꯁꯦꯛꯄꯤꯅ ꯍꯥꯏ ꯑꯩꯗꯤ ꯎꯆꯦꯛ ꯁꯨꯅꯠ ꯅꯠꯆꯗꯦ ꯎꯆꯤꯅꯤ ꯑꯣ ꯎꯆꯤ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯀꯟꯕꯤꯈ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯩꯄꯥꯛꯇ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯛꯄꯤꯁꯦ ꯈꯩꯔꯣꯏ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯐꯥꯔꯦ ꯆꯥꯊꯣꯛꯀꯦ ꯇꯧꯔꯛꯂꯦ ꯁꯦꯛꯄꯤꯅ ꯑꯃꯨꯛ ꯀꯟꯕꯤꯌꯨ ꯍꯥꯏꯖꯩ ꯑꯩꯗꯤ ꯎꯆꯤꯒꯤ ꯌꯦꯛꯅꯕꯅꯤ ꯈꯨꯝꯂꯛꯈꯤ ꯑꯩꯗꯤ ꯎꯆꯤ ꯅꯠꯆꯗꯦ ꯁꯦꯛꯄꯤꯅ ꯍꯥꯏꯖꯈꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯛꯂꯦ ꯑꯩꯗꯤ ꯃꯥꯏ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯤꯅꯝꯕ ꯉꯥꯡꯕꯗꯣ ꯑꯩꯒꯤ ꯃꯤ ꯑꯃꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯃꯤꯅꯝꯕ ꯉꯥꯡꯕꯁꯦ ꯗꯣꯁ ꯂꯩꯇꯦ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏ ꯃꯤ ꯑꯃꯕꯨ ꯀꯟꯕ ꯇꯥꯔꯒꯗꯤ ꯁꯤꯍꯟꯕ ꯅꯠꯇꯕ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨꯡ ꯃꯅꯥꯏ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯋꯤꯗꯣ ꯍꯥꯏꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯅꯥꯏ ꯅꯨꯄꯤ ꯄꯤꯁꯛ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯌꯨꯝ ꯃꯀꯩ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯁꯤꯖꯤꯟꯅꯩ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯦꯛ ꯈꯣꯡꯂꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯍꯧꯗꯣꯛꯏ ꯈꯣꯡꯂꯛꯂꯤꯕ ꯌꯦꯟꯗꯨꯗ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯈꯤ ꯑꯩꯗꯤ ꯌꯦꯟꯗꯨꯝ ꯈꯣꯡꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯌꯦꯟ ꯑꯗꯣ ꯍꯥꯠꯇꯣꯛꯂꯦ ꯌꯦꯟ ꯈꯣꯡꯕ ꯇꯥꯔꯛꯇ꯭ꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯌꯥꯏꯗ ꯃꯅꯥꯏ ꯑꯅꯤꯗꯨ ꯍꯦꯛ ꯍꯧꯗꯣꯛꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯧꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯅꯤ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯇꯝꯕꯤꯕ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯒ ꯑꯥꯔ ꯀꯦ ꯃꯅꯤꯒꯤ ꯋꯥꯔꯤ ꯂꯤꯁꯤꯡꯕꯨꯜꯂꯤꯁꯤꯗ ꯌꯥꯝꯅ ꯐꯖꯔꯕ ꯌꯥꯎꯔꯤ ꯑꯄꯤꯛꯄ ꯖꯤꯕ ꯑꯃꯒ ꯑꯆꯧꯕ ꯖꯤꯕ ꯑꯃꯒ ꯀꯔꯝꯅ ꯃꯈꯣꯏ ꯂꯣꯏꯅꯕꯒꯦ ꯀꯔꯝꯅ ꯑꯃꯅ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯦ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯂꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯆꯨꯝꯕ ꯍꯥꯏꯕꯗꯣ ꯊꯑꯣꯏꯅꯔꯛꯇ꯭ꯔꯦ ꯑꯋꯥꯕꯅꯤ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯂꯧꯁꯤꯡꯁꯤ ꯌꯥꯝꯅ ꯇꯥꯟꯒꯗꯕꯅꯤ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯂꯧꯅꯝ ꯂꯥꯡꯗ ꯍꯦꯛ ꯊꯨꯏ ꯑꯩꯈꯣই ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯗꯅ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯏꯕꯅ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯁꯤꯡꯕꯨꯜꯂꯤꯒꯤ ꯄꯔꯥꯁꯤ ꯄꯥꯕ ꯂꯣꯏꯖꯔꯕ ꯃꯇꯨꯡꯗ ꯃꯣꯔꯦꯜ ꯈꯤꯇꯪ ꯃꯁꯤꯒꯤ ꯄꯔꯥꯁꯤꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯁꯦ ꯈꯖꯤꯛꯇꯪ ꯄꯥꯗꯨꯅ ꯈꯪꯍꯟꯖꯔꯝꯒꯦ ꯃꯕꯨꯛ ꯁꯦꯡꯗꯕ ꯃꯤꯒꯤ ꯇꯥꯠ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯃꯕꯨꯛ ꯁꯦꯡꯗꯕ ꯗꯤꯁꯣꯅꯦꯁ ꯑꯣꯏꯕ ꯏꯁꯥꯅ ꯍꯩꯅꯕ ꯊꯕꯛꯇ ꯈꯣꯏꯗꯥꯕ ꯐꯩ ꯑꯩꯗꯤ ꯁꯤꯟꯐꯝꯁꯦ ꯑꯩꯅ ꯍꯩꯅꯗꯕ ꯃꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯅ ꯃꯤꯒꯤ ꯁꯤꯟꯐꯝꯗꯣ ꯑꯩꯅ ꯄꯥꯝꯕ ꯃꯇꯝꯗ ꯑꯩ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯑꯩꯒꯗꯤ ꯆꯥꯟꯅꯗꯦ ꯑꯁꯨꯝꯅ ꯑꯏꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯒꯙꯥꯒ ꯍꯪꯉꯣꯏꯒ ꯈꯨꯗꯝ ꯄꯤꯔꯒ ꯋꯥꯍꯣꯡꯒ ꯋꯥꯏꯅꯨꯒ ꯄꯤꯔꯒ ꯈꯣꯏꯕꯤ ꯅꯤꯡꯊꯧꯒ ꯂꯤꯟꯒꯒꯤ ꯃꯔꯝꯗ ꯃꯣꯔꯦꯜ ꯄꯤꯔꯒ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ
ꯂꯧꯁꯤꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯅ ꯑꯏꯕꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯊꯖꯔꯛꯄꯅ ꯑꯩꯒꯤ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯑꯃꯈꯛꯇꯪꯒ ꯑꯩꯍꯥꯛꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯔꯝꯒꯦ꯫ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯃꯦꯟꯠ ꯑꯗꯒꯤ ꯂꯥꯏꯛ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯍꯦꯛ ꯍꯦꯛ ꯄꯥꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯁꯦ ꯕ꯭ꯂꯥꯏꯟꯅꯤ ꯍꯥꯏ꯫ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯇꯥꯔꯀꯥꯟꯗ ꯇꯥꯖꯕ ꯐꯪꯕ ꯑꯁꯨꯝꯅ ꯑꯣꯔꯦꯜꯗ ꯊꯝꯖꯔꯝꯕ ꯄꯣꯠꯁꯤꯡꯁꯦ ꯏꯆꯥꯅ ꯇꯥꯕꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕ ꯑꯃꯈꯛꯇꯤ ꯏꯆꯥꯅ ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤꯗ ꯊꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯣꯟꯁꯦ ꯁꯨꯝ ꯍꯪꯖꯕ ꯃꯔꯝꯗꯤ ꯑꯩꯗꯤ ꯐꯣꯟ ꯇꯧꯕꯗꯤ ꯌꯥꯝꯅ ꯍꯩꯖꯕ ꯑꯗꯨꯒ ꯃꯦꯁꯦꯖ ꯀꯔꯤ ꯀꯥꯗꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯂꯩꯈ꯭ꯔꯕꯗꯨꯗ ꯑꯩ ꯊꯣꯏꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯐꯣꯟ ꯅꯝꯕꯔꯁꯤ ꯊꯥꯕꯤꯔꯛꯂꯒꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗꯔ ꯀꯗꯥꯏꯗꯅꯣ ꯑꯩ ꯌꯨꯝꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯏꯆꯥ ꯏꯕꯦꯝꯃꯕꯨ ꯏꯆꯥꯕꯨ ꯏꯆꯥ ꯏꯕꯨꯡꯉꯣꯕꯨ ꯀꯔꯝꯕꯅꯣꯁꯨ ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨ ꯁꯣꯏꯗꯅ ꯑꯩꯅ ꯎꯅꯖꯕ ꯂꯥꯛꯆꯒꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯤꯠꯇꯒꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯕꯁꯦ ꯏꯆꯥꯒꯤꯗꯤ ꯃꯤꯠꯁꯤ ꯎꯕꯒꯤ ꯁꯛꯇꯤꯁꯤ ꯂꯩꯇꯅ ꯏꯁꯣꯔꯅ ꯑꯗꯨꯒꯨꯝꯕ ꯇꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯨꯝꯕ ꯈꯤꯇꯪ ꯄꯥꯖꯔꯛꯄꯁꯤꯗ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯅ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯔꯒꯁꯨ ꯄꯔꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯐꯝꯁꯤꯗ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯃꯔꯤ ꯃꯇꯥꯅꯤ꯫ ꯌꯥꯝꯅ ꯄꯤꯛꯄ ꯂꯩꯕꯥꯛꯅꯤ꯫ ꯃꯐꯝꯁꯨ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯅꯤꯡꯉꯦ꯫ ꯑꯩꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯩ ꯃꯣꯏꯔꯥꯡꯗ ꯑꯗꯨꯒ ꯀꯛꯆꯤꯡꯗ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯗ ꯏꯁꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯪꯉꯥꯛꯄ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯤꯗ ꯆꯠꯆꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯞꯄ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯆꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯄꯤꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯑꯗꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯕꯨ ꯍꯥꯏꯔꯣ ꯁꯤꯁꯨ ꯌꯥꯝꯅ ꯐꯒꯠꯂꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯕ ꯃꯇꯧꯗꯨꯒ꯫ ꯑꯗꯨꯅ ꯑꯩ ꯑꯅꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯅꯥꯞꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯏꯆꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯒ ꯑꯩꯒ ꯀꯟꯇꯦꯛ ꯑꯝꯇ ꯇꯧꯖꯔꯒ ꯑꯩꯒ ꯏꯁꯛ ꯑꯝꯇꯪ ꯎꯅꯖꯕ ꯐꯪꯉꯒꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯁꯤꯒꯤꯗꯤ ꯇꯦꯟꯁꯤꯟꯖꯔꯒꯦ꯫